State government March kuntraga mathoi fawba total lockdown lauthukhrei. Chief Minister COVID-19 relief fund semnaba cabinet na warep laukrei. Lockdown thugaibasing tha taruk fawba jail da thamgadori ngasi March ki tang kun gamari da ngasi yu phongba se phongna Manipur top channel gi video amta update tawjage. Leba asigi union territory amadi state kun gani thoida March kuntraga mathoi fawba lockdown tawnaba center amadi mari lainabe state singna lauthokhraba matung center gi maikai dige lengak na COVID-19 mayuk na ba lokhat pat khongthang asibu thugaiduna lambi sarak ta tholakpa miyoi sing Indian Penal Code ki section chamaga marfu nipan gi makhada lupa lising ama fawba fine thian bagoloinena tha taruk jail la thamduna sairak pinaba khan khrei. Nagaland, Punjab, Jharkhand, Delhi amadi Manipur da state singba thungna lockdown sathanaba lauthokhrei. State sing asida essential servicing natana atai service punamak lockdown manungda channgani haina lauthokhrei. Masigi mamangda Bihar, Haryana, Uttar Pradesh, West Bengal, Maharashtra, Kerala, Rajasthan amadi Uttarakhand gi district humdraga mangada ngarangdagi complete lockdown lauthokhe. Adubo state sing asida lockdown lauthoklabasu miyamna madubu indana mausagum lambi sorok tholaktuna amadi lalon itiki thabak sing chathaba horakpadagi center na ngasi athubada mipam ama phamlaba matung lebak sin matungna March kunthraga mathoi fawba lockdown chathanaba lauthokibane. Marag asida Manipur lenga ki special secretary home s Gyan Prakash na March kun gomdoi da thokpa order amagi matung ina lenga na COVID-19 sandorakpa thingnaba March kunthraga mathoi fawba complete lockdown chathagadori ba asida Manipur lenga ki finance department, treasury, sub treasury officing, veterinary and animal husbandry, forest department loina Manipur lenga ki makhada laitaba telephone amadi telecom servicing di komthokadori. Lockdown da yauroi hairi amarom da state manung da service tawrombo helicopter service su leplagani hairi aduga ato pa maru oiba pawkhra namo COVID-19 na sandokhraba lebak sing laiset asina malem na sandokkiba case masing lakh 35 ga supnagi satruka nipuga taruni aduga sikiba masing na lising taraga mangaga sahunga taraga tari ni amad recover tawkibana lakh amaga sahunga yankhai ga mari ni aduga laibak sing namu ahan bada saina ga hezarake saina da haujuki positive case masing na lising marfu mathoiga maudraga humdoini aduga sikiba masing na lising ahunga saniga humdrani aduga Italy da namo Hajizik positive oiba mi masingna lising yankhaiga mapanga samaga kuntraga nipani aduga sikiba masingna lising mangaga samriga maudraga taruni aduga USA danamo lising kuntra mangaga supnagi humdra positive case masingni aduga sikiba masingna samriga yankhaiga nipan yaukhre aduga Spain danamo lising kuntra homdoiga marfuga mapani positive case mi masingna aduga sikiba masingna lising aniga samaga marfu ni thoini aduga Germany danamo haji lising kunga taruka saniga kunni positive case mi masingna aduga sikiba masingna samaga taraga mathoi sure aduga Iran danamo miyoi lising kungo humdoiga nifuga mapani haji positive case masingna aduga sikiba mi masingna lising amaga sanipan taraga nithoi sure France tanamo lising tara taruka samliga marfuga mathoi sure positive case masing aduga sikiba mi masingna satruka humdraga mari sure aduga Kha Korea South Korea danamo miyoi lising nipan ga samapan ga humfuga mathoi sure positive case masing aduga sikiba mi masing samaga taraga mathoi sure aduga Switzerland danamo miyoi lising nipan ga sani ga kuntraga mari positive case mi masing lai aduga sikiba masing na samaga tere sure aduga UK danamo miyoi lising mangaga satruka marfuga humdoi sure positive case masing aduga sikiba masing na sani ga marfuga mathoi sure aduga India danamo coronavirus case mi gi masing na positive oiba masing na songa sukre aduga sikiba masing na tara sukre domestic flight sings March kunga mari ahing nungyai digi paiba thingjinkre Hauji Pitribigi oina khwaidigi wangna siriba lamgi maming asina Italy na leire miyoi lising mangaga samriga humdraga taruk sikre ani subudana saina leire saina namu lising ahumga saniga humdra sure aduga ahum subudana mo Iran leire Iran namu lising mga sani panga taraga nitu sure aduga anauba update tawjarake share video simtang sai lusinjrage thank you mayam aduga hauji phamba information amagi matung ina de jinimsta hauji Manipur da COVID-19 na coronavirus na narabi nupi amani mahaksai kungum doi sure nupi ama leire haina confirm di oire tabu mayam in full detail de hapcharake maming matha ki na singba loina budi yawi tabu ai si information si de haji maki ona de piba pamjadre aduna athuba matam da ai prenungtin orsu nungdaram orsu update hoi soidana pijarake aduga mayam section biyo Manipur su yarok le hairabani na mayam soidana section biyo hairaga paw masa singatang hapjabani